Hello ma'am, welcome back to my channel. Ma'am Bukurunjari. Ma'am kamai tounarige, diet tounaribo. I di blog sisu phazana thagat pangamdre blog se suknam bonamdre handakti ko sum adum khangde charang nadrane huskan se amna irang na kaina ko sum leiba ki rang adu da sina do ma'am diet le pi gano ado aina ngasi thagalai sisu ngasi namai sisu ma'am da diet le pi gano ma'am diet phazana tawbiyo na ai haira ine nama kaino si dangne na thagalai se adugi thawen na namine bu ko ngasi se ado ma'am adum aingonda messenger daga hangbirak pa yawe insta daga dem torok do adu kaino haibako weight che khara thuna hantha na ba du kai haire do taseng na weight hantha ba daily calories adu da olaga kyam chani kai dongni ai am ta haida bani ai gi only yum da thonga thai ba cha thonga thai ba poching do dum phajana chabiu adum hakchang su phani sok su so oi aduga weight su dum tapna handarakani diabetes or su dum tapna sugar do dum nem tharakani ba ko adum niom chumna cha taraga de aduna myam cha ba thakpa matamda kaino sina calories kyam ondana adagi si phai si kyam chagadaba kaidoba thoidongna khanjan birunu yamna adum akoina kyam bo chani miyamna charabada phanam puk chawbo oirasu ama oirasu dum akoina chari ba changdu dagi khara khara dum kak haibase mathau tarabane ba duda akhoi di chak na mapung oiraga chak to sum yam chabado adu chabi dabida enjang kai kamana masing duna henna helan bio haibani ade chia seeds thaktana flax seeds season dana ade mahi myam detox water adu da myam thaga hana charam ba chang du dagi hantha bio haibani adu di compulsory dum handa daw leire dana ko aduga hekta ngasi tha manumi tarani am tawre kunni am tawre aduga result phangdre ade keno na tragana tham tawre result di phange ado makhata na weight stuck tawgre khata na ai hantharo yadre kai do kaishung khan bi gano dum tamna hantarak to ngatane ba ko adum intermittent fasting tawdana adum mayam leire ko aduga mayam kaino maga intermittent fasting ai se mina khalaga only chak cha da ba chara hem do khalle ba ko chak cha da bi da to padang chara lebe do lunch cha da ba do tang khalle intermittent fasting gi bab se ado aduna te intermittent fasting ai se kamaina tawi ha bisu aina blog ta aina ayuk hek adum hogalak padagi nungdang tumam dai da kai cha ba kai chara nongalaga kari thaga kai dauraga yi pung timing phan bai se dum utle aige dum nungti dum aina dum thagali kan de ging biba viewers sing na di khangamni aduga dum yeng tar ga su gyan ta da ba yawe ka haiba ado gyan ta drising do haijege intermittent fasting haije chara lunch cha da badu dang nate loina mapang haiba pot tu gai cha da badu ne ba ko intermittent fasting haise aduna cha ba thakpa matam da only mahi manai myam duni isa do sengdok pai wa ne ba ko aduni mayam aina sengdok cha duise chak dang chara hen badu dang lunch cha da badu dang nate ba intermittent fasting haise akoina mapang sung ta da ba pungsing sing dune ba ko isoi na loi chasan bado ya de ba dai de mo aina phai hari ba bulletproof coffee oiro amoiro phai natraga phatte ha bado ina blog ta phaja hydra ne ado intermittent fasting gi matang da ina phajana hapcha bani khang da sing do hanna hanna yeng biu aina su hanna haija khrabani yamna koithokna sangdokna loi takcha bani ai gi di aduni mayam adum diet che tawbi ko diabetes sing su ai su tam na dum hanthara I ai adum post oinu thagat pani blog oin thagat rasu ai gi kamaina sugar kya leiri kai daurige habdo aduga sugar daga 135 ka lerak ba haise ai hujik leiri ni fasting da yam nema ba chingini 400 500 yobo minandi aduga kaino samna haga dum diabetes pre diabetes kumba mina ai di 100 ki hen gare ka ne pakhat pa mi shu yawi aduga irai lai thok mi shu dum yawi go mi se manade aduna 125 ki makha leiba sing sina pre diabetes ni dana ko aduna pre diabetes ka dudi diet che tawuda guli su teng thing kan da ko dum si diet sina dum jap laung na mang bane ba dum ka shu ki biru no ba adagi di diabetes ki matang de kitang ga haijage akhoi ne diabetes na re ne ekta diabetes ti ase hapta khuding ki tawde ya de darka oi de ba tawde ya de leite ba dai nuti ki tawde ya de leite aduna he na isa do pakhat nam ni thakat nam ne ba darka ro kan tawr loi re ba ti ase je sugar test taw bai se akhoi gi kaino ma leire ai kaino ma tawdore har kan tawbir loi re adai mar mar thak nungai trakan tawra loire ba aduna kaino guli gumba su thadokra ba patient ni dana idea ado guli thadokpo itarga su sumaina marak ta guli thadokpo itadi marak ta diet che tawta di marak ta dum numitarani da trangani da marak ta yengbiyo duga isagi balance diet ama dum sugar se wangam badagi aigi diet che tawbadagi si diet che tawbadagi hantharapo itadi dum no adum changam da dum leigrani ba magi normal da dum khangbra kaishu kiningai leite do marak ta hakchang gumba nungai raktre adagi isa se ngasi di nung nungai
ꯂꯩꯇꯦ ꯑꯗꯨ ꯇꯧꯏ ꯍꯥꯏꯔ ꯀꯥꯟ ꯌꯦꯡꯕꯤꯔ ꯂꯣꯏꯔꯦꯕꯀꯣ ꯁꯨꯒꯔ ꯇꯦꯁꯀꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨ ꯇꯧꯔ ꯏꯁꯥꯗꯣ ꯍꯦꯟꯅ ꯄꯥꯈꯠꯅꯕꯅꯤ ꯍꯦꯟꯅ ꯊꯛꯀꯠꯅꯕꯅꯤ ꯇꯧꯔꯨꯅꯣꯕ ꯍꯩꯅ ꯁꯨꯒꯔꯁꯤꯗꯤ ꯍꯩꯅ ꯁꯥꯟꯅꯕ ꯌꯥꯏꯕ ꯑꯗꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯒꯤ ꯅꯣꯔꯃꯦꯜꯅꯤꯅ ꯂꯩꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯁ ꯑꯩꯁꯦ ꯗꯥꯏꯕꯤꯇꯤꯁ ꯅꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯋꯥꯟ ꯌꯥꯝ ꯇꯧꯏ ꯅꯠꯇ꯭ꯔꯒ ꯁꯤ ꯇꯧꯏ ꯀꯥꯏꯅꯒ ꯅꯥꯔꯝꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅ ꯀꯩꯁꯨꯁꯨ ꯀꯤꯔꯨꯅꯨ ꯌꯥꯝ ꯀꯟꯅꯁꯨ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯅꯁꯨꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯁꯨꯒꯔ ꯇꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯦ ꯃꯌꯥꯝꯗ ꯁꯨꯒꯔ ꯇꯦꯁꯁꯦ ꯁꯣꯝꯁꯦ ꯍꯧꯖꯤꯛꯁꯦ ꯁꯨꯒꯔ ꯅꯥꯏ ꯅꯥꯗꯦ ꯗꯥꯏꯕꯤꯇꯤꯁ ꯂꯩ ꯄ꯭ꯔꯤ ꯗꯥꯏꯕꯤꯇꯤꯁ ꯂꯩ ꯈꯪꯗ꯭ꯔꯤꯕꯁꯤꯡꯁꯤꯅꯀꯣ ꯇꯦꯁ ꯇꯧꯕꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯇꯦꯁꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡ ꯑꯃ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯁꯤꯁꯤꯗ ꯀꯩꯅꯣ ꯃꯌꯥꯝ ꯆꯥꯁꯟꯕ ꯑꯊꯨꯝꯕꯗꯒꯤ ꯑꯗꯒꯤ ꯍꯦꯚꯤ ꯑꯣꯏꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦꯀꯣ ꯃꯄꯥꯟꯒꯤ ꯄꯣꯠ ꯃꯌꯥꯝ ꯆꯥꯁꯟꯕ ꯐꯥꯁ ꯐꯨꯗꯀꯤ ꯃꯌꯥꯝ ꯑꯗꯒꯤ ꯑꯊꯨꯝꯕ ꯃꯌꯥꯝ ꯆꯥꯁꯟꯕ ꯈꯣꯠꯄ ꯇꯧ ꯇꯥꯔꯗꯤ ꯅꯣꯡꯉꯥꯜꯂ ꯇꯦꯁ ꯇꯧꯔꯨꯅꯣꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯁꯨ ꯑꯗꯨꯝ ꯁꯨꯒꯔꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯒꯠꯂꯝꯅꯤꯕꯀꯣ ꯑꯗꯨꯅ ꯁꯨꯒꯔ ꯇꯦꯁ ꯇꯧꯊꯣꯛꯄꯤꯒꯦ ꯈꯣꯠꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯨꯡꯗꯥꯡꯗꯣ ꯐꯖꯅ ꯑꯆꯝꯕ ꯆꯥꯕ ꯀꯩꯀꯥ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯌꯨꯝꯗ ꯊꯣꯡꯉꯤꯕ ꯀꯩꯅꯣ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯕ ꯅꯠꯇꯕ ꯌꯨꯝꯗ ꯊꯣꯡꯉꯤꯕ ꯑꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯆꯥꯛ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉꯤꯗꯣ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯆꯝꯕ ꯌꯨꯝꯗ ꯊꯣꯡꯉꯤ ꯄꯣꯠꯇꯣ ꯑꯣꯏꯅ ꯆꯥꯔꯒ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯇꯦꯁꯇꯣ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯅ ꯍꯦꯚꯤ ꯆꯥꯁꯜꯂꯨꯕ ꯅꯨꯃꯤꯠꯇ ꯇꯧꯔꯨꯅꯣꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯤꯇꯤꯁ ꯄꯦꯁꯦꯟꯁꯤꯡꯅꯁꯨꯀꯣ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯥꯏꯠꯁꯦ ꯇꯧꯔꯅꯤꯕ ꯗꯥꯏꯠꯁꯦ ꯇꯧꯔ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯉꯝꯃꯛꯇꯦꯕ ꯃꯤꯑꯣꯏꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯁꯨꯒꯔꯁꯦ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯂꯩꯔꯗꯣꯏꯅꯤꯀꯣ ꯗꯥꯏꯠꯁꯦ ꯐꯖꯅ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯤꯛ ꯑꯃꯗ ꯑꯃꯨꯔꯛꯇꯤ ꯑꯗꯨꯝ ꯆꯤꯠ ꯃꯤꯜ ꯆꯥꯕ ꯌꯥꯏꯕ ꯆꯤꯠ ꯃꯤꯜ ꯍꯥꯏꯅ ꯀꯩꯁꯨ ꯑꯩꯈꯣꯏ ꯍꯦꯛꯇ ꯍꯦꯚꯤꯗ ꯀꯩꯁꯨ ꯆꯥꯔꯨꯗꯧ ꯂꯩꯇꯦ ꯆꯥꯅꯤꯡꯕꯁꯨ ꯀꯩꯁꯨ ꯐꯥꯎꯗꯕꯅꯦꯕ ꯏꯁꯥꯅ ꯏꯁ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯇꯧꯔꯒ ꯁꯨꯒꯔ ꯍꯦꯟꯒꯠꯈꯤꯗꯣꯏ ꯁꯔꯨꯛ ꯁꯨꯒꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯤꯇꯤꯁꯇꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯑꯣꯏꯗꯕ ꯑꯗꯨꯒ ꯆꯤꯠ ꯃꯤꯜꯗꯤ ꯑꯗꯨꯝꯗꯤ ꯆꯤꯡꯕ ꯀꯣ ꯑꯗꯨꯒ ꯍꯦꯚꯤꯗꯤ ꯅꯠꯇꯕ ꯑꯣꯏꯅ ꯆꯥꯒꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯜꯂꯛꯀꯅꯤꯕ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯗꯨꯝ ꯍꯦꯕꯤꯠ ꯑꯣꯏꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯒꯔꯁꯦ ꯍꯥꯟꯅ ꯐꯖꯅ 10 ꯗꯦꯖꯇ ꯑꯗꯨꯃꯥꯏꯅ ꯆꯤꯠ ꯆꯥꯔꯨꯔꯁꯨ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂ ꯇꯦꯁ ꯀꯩꯁꯨ ꯇꯧꯔꯨꯅꯣꯕ ꯗꯥꯏꯕꯤꯇꯤꯁ ꯄꯦꯁꯦꯟ ꯑꯃꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯨꯒꯔꯁꯦ ꯏꯁꯥꯅ ꯇꯦꯁ ꯇꯧꯅꯤꯡꯉꯒ ꯁꯨꯝ ꯌꯥꯝ ꯇꯧꯅꯤꯡꯕ ꯃꯤꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯝ ꯁꯨꯒꯔꯁꯦ ꯉꯥꯏꯇ ꯑꯗꯨꯝ ꯑꯩ ꯁꯨꯒꯔ ꯀꯌꯥ ꯂꯩꯖꯥꯠꯅꯣꯅꯦ ꯈꯪꯅꯤꯡꯕꯗꯣ ꯈꯪꯅꯤꯡ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯁꯟꯕ ꯅꯨꯃꯤꯠꯇ ꯁꯨꯒꯔ ꯄꯦꯁꯦꯟ ꯑꯣꯏꯔꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯔꯁꯨ ꯀꯌꯥ ꯇꯧꯔꯨꯅꯣꯕ ꯇꯦꯁꯇꯣ ꯅꯣꯡꯉꯥꯜꯂ ꯇꯧꯔꯨꯅꯣꯕ ꯍꯞꯇꯥ ꯑꯃ ꯀꯩ ꯑꯃ ꯃꯉꯥꯅꯤ ꯑꯃ ꯇꯔꯨꯛꯅꯤ ꯑꯃ ꯐꯖꯅ ꯑꯆꯝꯕꯁꯦ ꯉꯥꯛꯇ ꯆꯥꯔ ꯌꯨꯝꯗ ꯊꯣꯡꯕ ꯉꯥꯛꯇ ꯆꯥꯔꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯗꯥꯏꯠꯁꯦ ꯇꯧꯕꯤꯔꯒ ꯌꯦꯡꯉꯣꯕ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯍꯟꯊꯅꯤꯕꯀꯣ ꯑꯗꯨꯅ ꯒꯨꯂꯤꯕꯨ ꯆꯥꯔꯁꯨ ꯒꯨꯂꯤꯕꯨ ꯆꯥꯗ꯭ꯔꯁꯨꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯒꯨꯂꯤ ꯊꯥꯗꯣꯛꯑꯁꯤ ꯁꯨꯃꯥꯏꯅ ꯆꯥꯔ ꯇꯞꯅ ꯍꯟꯊꯔꯛꯀꯅꯤ ꯃꯉꯥꯅꯤ ꯇꯔꯥꯅꯤꯗꯒꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯨꯒꯔ ꯍꯟꯊꯔꯛꯄꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯆꯥꯔꯒ ꯍꯟꯊꯔꯝꯕꯗꯣ ꯑꯗꯨꯅ ꯗꯥꯏꯠꯁꯦ ꯍꯧꯕꯤꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯍꯧꯗꯣꯏꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯁꯨꯒꯔ ꯍꯥꯟꯅ ꯅꯝꯕꯔ 1 ꯁꯨꯒꯔ ꯍꯥꯟꯅ ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯣ ꯏꯁꯥꯗ ꯁꯨꯒꯔ ꯀꯌꯥ ꯂꯩꯔꯤꯒꯦ ꯈꯪꯗꯣꯛꯄꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯐꯥꯁꯇꯤꯡ ꯇꯦꯁꯁꯦ ꯇꯧꯔꯣꯕ ꯏꯁꯥꯁꯦ ꯐꯥꯁꯇꯤꯡꯁꯨ ꯇꯧꯔꯣ ꯄꯤꯄꯤꯁꯨ ꯇꯧꯔꯣ ꯅꯨꯃꯤꯠꯁꯤꯗ ꯗꯥꯏꯠꯁꯦ ꯍꯧꯒꯗꯕ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯗꯨꯒ ꯇꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯥꯕꯁꯦ ꯍꯧꯔꯣꯕ ꯑꯆꯝꯕꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯐꯣꯂꯣ ꯇꯧꯕꯤꯔꯣꯕꯀꯣ ꯑꯗꯣ ꯑꯗꯨꯝ 5 days 6 days 1 weekꯇ ꯑꯗꯨꯝ ꯏꯁꯥꯒꯤ ꯔꯤꯖꯜꯇꯣ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯍꯟꯊꯔꯝꯒꯅꯤ ꯑꯗꯨꯝ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯈꯪꯉꯛꯀꯅꯤ ꯑꯗꯩ ꯁꯨꯝ ꯍꯦꯕꯤꯠ ꯑꯣꯏꯒꯅꯤꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯇꯧꯕ ꯃꯇꯝꯗ ꯍꯦꯛꯇ ꯄꯪꯇꯧꯗ ꯇꯧꯕꯒꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ ꯁꯤꯅꯤ ꯃꯌꯥꯝ ꯈꯔ ꯍꯥꯏꯖꯔꯦ ꯉꯥꯡꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯗꯥꯏꯠ ꯂꯦꯞꯄꯤꯒꯅꯨ ꯗꯥꯏꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯦ ꯉꯝꯀꯥꯟꯗ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯀꯦ ꯇꯧꯔꯝꯕꯗꯣ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯍꯧꯖꯤꯛ intermittent fastingꯗꯣ ꯑꯗꯨꯝ 16 hours ꯑꯗꯨꯝ ꯇꯧꯋꯤ ꯅꯨꯡꯇꯤꯒꯤꯗꯤ ꯑꯗꯨꯒ ꯑꯍꯦꯟꯕ ꯇꯧꯕꯗꯣ ꯉꯝꯗꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯉꯝꯃꯗꯤ ꯑꯗꯨꯝ ꯃꯌꯥꯝ 18 ꯇꯧꯊꯣꯛꯎ 20 ꯇꯧꯊꯣꯛꯎ ꯑꯗꯩ ꯅꯣꯡ ꯐꯥꯗꯣꯛ 24 hour ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯇꯧꯊꯣꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯌꯥꯝ ꯑꯍꯦꯟꯕ ꯉꯝꯗ꯭ꯔꯁꯨ 14 ꯑꯃ 16 ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯔꯤꯒꯩ intermittent fastingꯁꯦ ꯋꯦꯠ ꯂꯣꯁꯀꯤꯁꯨ ꯋꯦꯠ ꯂꯣꯁ ꯀꯥ ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯊꯨꯅ ꯇꯧꯅꯤꯡꯕ ꯃꯤ ꯑꯗꯩ ꯗꯥꯏꯕꯤꯇꯤꯁ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯃꯤꯅꯗꯤ 14 ꯅꯠꯇ꯭ꯔꯒ 16ꯁꯦ ꯑꯍꯦꯟꯕ ꯉꯝꯗ ꯇꯥꯔꯒꯁꯨꯀꯣ ꯁꯣꯏꯗꯅ ꯀꯝꯄꯜꯁꯔꯤ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯕ꯭ꯂꯣꯛꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯑꯩ ꯆꯥꯕ ꯊꯛꯄꯩꯗꯣ ꯑꯗꯨꯝ ꯅꯍꯥꯟꯈꯩ ꯆꯥꯕꯗꯨꯅꯤ ꯑꯅꯧꯕ ꯑꯍꯦꯟꯕ ꯑꯍꯥꯎꯕ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯋꯦꯠ ꯂꯣꯁꯅ ꯗꯥꯏꯕꯤꯇꯤꯁ ꯄꯦꯁꯦꯟꯅ ꯆꯥꯕ ꯌꯥꯕ ꯑꯅꯧꯕ ꯁꯦꯝꯃꯀꯥꯟꯗ ꯑꯣꯏꯅ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ